Welcome to Manipuri Story Collection Official. नोंथांग डेनमार्क एक्सीडेंट होकिब नुमित्तो बिमोती बानु याउना गानबी होइद नोंथांग थिनबिरखिबनी थिलखिब मतांगदसु मखोय हराव हरावना चंगसिनबा ngamkhide गानबीने करी हायरकदगे हायना किखिबनी अदुबु इचम चमथोकलगा हाना हायनाखिब वारिगिदि कोना तपना इंगना सानरसी हायदुना गानबीबु थेमलमखिबनी मचाना निंगबा खुदिंगमक थुंगहन्निंगबी मचाना हरावबा पुमनमक येंगनिंगिबी गानबीदि नुमित्तुदा खैदौ सिखि माना उसित मंदे हायना पोरौ सोनबा अदुनसु नोंथांगना हेन्ने खंजिनखि इकाय नुंसि यानबा पोकपा हेलखि ममा अमा ओइना मचाबु इरेनजना थेमसिनबिरमलबदि नोंथांगना का हेन्ना खंजिलमदबसु याबनी अवातपा लेट्रे हायबगी मंगक थेकटपा गानबीना इमुंग असिमदि यामना सावख्रे माना यानिंगदबदा अचुंबा अमदि लेरि फिरेपा पुसलक्तुना बानु बिमोती अनीना मचानुपी यामना पामजबा उट्लुरे ममौ ओइनिंगमनबगी हौनसा इमुंगसगा यामना तोयना तिनख्रे गानबीनासु अफबा फिरेपा पामजरुरे नोंथांग मासु फिरेपदा लुकपा हौरुरे हौजिकना फिरेपना मरोल अमा लोले हायना थबत कक्लंबदुदी हानदगी इगो अमदा लेरिबा मंगोंददी थवै उसित्तबनी हायना मतिंग फुदोक्तुना सावखिबनी गानबीगे सावबगी समिल चंखोनबा यौखि चंखोनबसु युमदा थौदोक अमा थोकलबना नोंगानबगा चेलई मचनगी मतौदा थमोय सोकले अदुबु ममा इबेमना वारी सारुखिनु हायना मचलगी अपेन पेनदसु हंगनखिद्रे चंखोनबा ममादा सावना इमा आगांग से खरा थेमदना खोतना वारी साबिद्रदि डिप्रेशन चटख्रनी असुमाइना तुमिन लेरगा आई कमाय नुंगाइदोइनो नुपादुबु कै ओइदननो हायबनी माना अंगावबी ओलिसे गानबीसु तौफम खंगदे वासु हायफम खंगदा फमुंग मचिदुदा मथा यामना साना फमथरई फरबसु फत्रबसु नचलसे डॉक्टर अमनी मयामने इकाय खुमनरीबा मिसकनी मीगी मसाबु इमा ओइजरगेना कोइतान तानरमगा असुमना तौबीबबु होंगनब्रो थौदोकदु फरे थोगले मखोइनि फजना अंगांगदो इंगना तपना थिलागे हायरकलमदि फै सेलहल्लगे वारुरनु अदु अदा हायरमदना एदिने कैरोले काय खंगना सानबदा अंगांग सेनख्रे हयेंग ngantana लाउ मिरो लेतेना वा लाउरुरे अदुगा हिंग अदुसु नोंगालमदाइदा थिले अहिगी चासिबु साना पोटलो वहीदु हे हायरकपगा चंखोनबा पिंग लाउखि खुदकसिदा चटलगा इमुंग तुमना हालुरसिरा हायबा फौ खलुरबनी असुक यामना थवै उसित्तबा हायना मना पाइबा याखिद्रे मंगोंदा सिंगनादुना फिरेपना असुमना तौरकलिब्रा हायदुनसु मपुक फत्तबा पंखंदा खनख्रे ममाना असुमना सेमजन साजनबा वाही हायजिनख्रबदा चंखोनबा माना करिगिसु सावरोय सावफमसु थोकपनी चुम्मी माना सावबगी मरमसु वालांग अमा फावबा हायरमदना युमदगी सावना थोलखि डेनमार्क की मनाक्तसु चंगुरे डेनमार्क मानसु चंखोनबा चंगकपदा चै सागद्रा हायना खरदि खौतक्नरे फिंगनख्रबा चंखोनबनी मासु एक्सीडेंट अदुदा कयादि सोकलमदे लेंग ओटपदी खरा नुंगाइट्रि हायदुना फमुंगदा तारगा लेबनी इदाव चंगो तमना चंगसिलई चंखोनबा नंगसु नागा नारंद्रदि नयांगलेन थुदे करमनी अदुमाइनबु तौबा कनाना हौनगे हायदुना हिप्पीबा फमुंग अदुगी मनाक्ता चेयर अमा चिंगसिलगा फमथरई डेनमार्कसु चाइना खांगदुना संगलगा तपना हगोलई कांगथोलदुना ngatharaga माना काक्सलकपदुदा ऐसु दबख्रा तौगे तौरुबनी मचिंगदि पुरा नंगनिदा ऐ मंगोंदा लाले एमता हाइजगे नंग ऐबोमता माय मनाक्ता पुबियुबा ऐदा सेंगना लाले अनाबदो हाना कनखतको ऐसु नंगना फतबा तौरोय हायबाबुदि खंगिदा नंग ऐ लोइनरईसे फना कुइरे गानीना कयाम सोअबा
ꯒꯥꯔꯤꯒꯤꯗꯤ ꯈꯜꯂꯨꯅꯨꯗ ꯃꯥꯏ ꯐꯤꯔꯦꯞꯄ ꯍꯥꯏꯕ ꯅꯨꯄꯥꯗꯨꯃꯗꯤ ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯣꯏꯍꯦ ꯑꯁ ꯌꯥꯔꯦꯗ ꯇꯣꯛꯑꯣ ꯃꯈꯥ ꯁꯝꯊꯔꯨꯔꯅꯨ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯗꯒꯤ ꯍꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯂꯩꯅ ꯃꯥꯅ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯁꯣꯏꯗꯅ ꯈꯪꯍꯟꯈꯤꯅꯤ ꯃꯥ ꯆꯪꯈꯣꯟꯕꯗ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯀꯨꯗ ꯍꯤꯞꯀꯦꯗꯅꯤ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯐꯤꯔꯦꯞꯄꯕꯨ ꯅꯤꯡꯈꯣꯝꯕꯒꯤ ꯋꯦꯗꯤꯡ ꯑꯦꯅꯤꯚꯔꯁꯔꯤꯁꯨ ꯐꯤꯔꯦꯞꯄ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯃꯥꯟꯅꯕꯒꯤ ꯈꯨꯊꯥꯡꯗꯒꯤ ꯌꯥꯎꯔꯛꯈꯤꯕꯅꯤ ꯔꯁꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ ꯔꯁꯤꯌꯥꯒ ꯃꯣꯏꯒꯁꯨ ꯊꯤꯀꯥꯗꯒꯤ ꯄꯨꯟꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ ꯐꯤꯔꯦꯞꯄꯒ ꯇꯥꯝꯅꯥꯒ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯕ ꯄꯨꯟꯕ ꯎꯔꯒ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯤꯛꯏ ꯃꯆꯜ ꯅꯨꯄꯤꯅ ꯀꯞꯍꯧꯕ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗ ꯊꯃꯣꯏ ꯃꯅꯨꯡ ꯑꯈꯥꯛ ꯑꯔꯥꯎꯅ ꯄꯤꯛ ꯆꯣꯜꯂꯛꯈꯤꯕꯅ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯠꯇꯣꯛꯂꯒꯦ ꯈꯟꯅ ꯅꯣꯡꯃꯩ ꯁꯠꯈꯤ ꯑꯗꯨꯕꯨ ꯁꯠꯇꯣꯛꯂꯝꯕ ꯅꯣꯡꯃꯩ ꯍꯟꯖꯤꯟꯅ ꯌꯦꯞꯁꯤꯟꯈꯤꯗꯨꯅ ꯑꯃꯨꯛꯇꯪ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯍꯟꯅꯕ ꯊꯣꯔꯛꯏ ꯃꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ इहिंग नाहिंग तानब थौदोक अमा थोकनबदु खंथरई खंथरकलिब वाखल कुइन लेरगा फिरेपब सुम उरकलबदी ngamaklorei khanduna hannaba thorakle Rosia su changkhon mana taping taping thorakpaduda changsilaga kaino hallage hairo punna halasidana changkhon ba hobi hobi tawba saklonda ayadre thabam leire kaure lakda yadrena hairam laga thorakle Rosia na lepaga yinghobo pho ma onsilamdre parking dagi magi gari thodorakpada mamittu chumjing tarang amada yinglaga फिरेपना नोखोबदो खक्तनी हंजिन हंजिन निंगसिंगलकपा मिनोक अदुना मागी हक्सांगदा चीलिबा इगी इचेल पुमनमक सागत हनखी मिनोक अदुदा माबु उसित्तबा माना करीमनबा पोकपो ओइना उखी प्रोग्राम लोइरबा तुंगदा सर्विस की गाड़ी टीमदा पुलपना हन्नबो होटनरिंगे होबे होबे चेंसिलई फिरेपा तामना आइगा चटख्रसी अंगांगसिंग थादोक्रो स्टाफ सिंगदुदा हाइफेट यंगलमलगा थबक मफमदा ngahaktang changamkhidaba yaroye थबक मफमदु कनामतना केमता हाइरोइदबा मफमनि निंखोमबसु होबे होबे इनरई तामनादा नोकफेट तौरगा तामना वारी वताइसु फजना सानबा नंगहौद्रे फिरेपना बानी सुमाइ लोइनरे हाइरदि पुन्ना लाओ हाइरमगदबनि फिरेपना माना सर्विस टीमगी लीड तौरगा चटनिना सिखांग खांगदना चटसे यादे निंखोमना फारे अदुदि हनख्रो आई सुम लेहौरगे नोंमो फजना अमु पुल्लसे मनिंग खोमहोबा मियोय अमा अनिसु थोलकने तामनाना उरैगा पारैगा तौनबा होटनरकपदा खुद ओइना समख्रे चिंगलगा पुथोरई अंगौबना गाड़ी थौदोक्तुना ngairaga leiramle फिरेपना मनिंगी थोंग हांगबिरगा तामनाबो काखतहल्ली माना ममांगलोमदा काखतखिद्रा हाइरगा मासु यावना काखलकपदुदा टिंगक टिंगक येंगी अंगौबगी ममांगदा वा ngangnabsu ikairatuना नाकन मताई अमदा मसा थैजनख्रे गाड़ी थौबा हरोक्लकांदा अंगौबा नोफेट हानना इबेमा कौरमलसु हौजिक्ति मेदाम कौबा ताबनिने मिंगौ होंगनबगी तंजा यौरे फिरेपा नोई तामोना कौनिंगबा अमा कौदा तामोबा अइनसु पोकमिन्नबा यामबनिना खल्लिबनि सि हाइरमलगा नोफेट तामनादा येंगलुई मखुत्तुना लामदुना तामनागी मखुत समदोय तौरकपदुदा लामकलीबा खुत्तुदा सेट थाजिनकी तामनाना खुबाक मखोल खरा हौदोख्रे ममाई चिनी अंगांगबो ओनखिदुना गाड़ी थौरिबा अंगौबना तारमलद्रा हाइना हुरहाननि यिंखी अंगौबा मासु ताहौई नोकनिंगलसु नोक्लुदे मखोय अनीना नुंसी चानना लोइनबा उरगा हराउजरिबनी फिरेपगी माइथोंग इंगान गानना उरिबा सक्तमदा अपेनबा पोकलिबनी सोमदा बोरिसो थोय लौबा लाई थोय की थबक मफमदे इकोय कोइरुदना चंगई ngасidi मागी ऑफिस की टैबता केबिन दुदा चुमरिंग संगकपदा थोयसो हन्नबगी सेम सादुना तौरमी पुरकपा बेग तुदा फोन चार्जर पुलप हापचिल्लिबदो नोफेट तौगी खुनिंग कांगलगा खंगलगे हाइना तुमिन्ना चंगसिले मनाक यौरमदाइदा थोइदा खंगंद्रिंगे मा ओइना नुपागी अपोबा खोंजेलदुदा खंप्रेक खंगी नाकंदा ममाई लै थोरकपदा कुंजो सोफादुदा फमलगा लेरमले इकाइबा खांगबगी ममित खंगसुक सुउरगा कुंजोदा नोफेट तौसिलगा
पाबो थोइसु खोंजेलदुदा कलाबनी उरे इखंग खंग लुरे बोरिसना नकना लेपलंबमकने चंगकपगी समिल फंगौदबमकने कुंजोना खौदेमलकपा मतौमकने करिगुंबा अमदि बोरिसना सोइदना तौरमलनी अदु थिंगबो अइना मपाना खौदेमलकपनी चिंगनबो पोखरे बोरिसु इकाइदबा सादुना कुंजोगी मनाकता चंगसलकलगा फमथै कुंजो तपना थबक हलैरा ngasi suti lore imanaba ama luhongbagi sabben wedding anniversary yauruba khwai du ma gi sumatam chare mi di luhongnaba kuiri haibagi sangna chingduna haikiba khonpham ama loinari kunjona oho boris lukham na laga kunjo da nokmi ado pabo kunjona phat yengakpada swai lawi maklam nikpadana ta thamoi si yauna nikhi साथीबा कुंजोगी मचिंग हौजिक फावबा काउद्री क्लास 9-10 कारकपा मतमदा सुनी एरोन फिरेपा मखोय अहुमक यू टेस्ट तौरुबगी तमथीना फोखिबा खुबों फावबा ग्रीन कादुना नोंगालगी स्कूल चटपगा अमत्तंगम खिदबनी युंगी अहल लमन सिंगनसो इचाफुई हाइना साउबा लैखिदे कुंजो अफबा मिसक ओइबनीना लाना खनबा कनाना सुंगम खिदे मान तौब खुदिंगमक फनब ngaktani haina khankibani thoina da boris pabungna lobala e dadagi thabak to hayeng wari sanarasi lobala lakpado mapaga hankragi haina nakoina na talibado boris ti phatekta kaino aidi nang lobala aga nakok sa ano aina taba mi oiramni kanano ningsingo hoside hongna nakok cha adi phasadre nangjo thoina amuktang mami phaizin khibado gyan khanglak lakre o aidi ibena magi hairam baduro as pung kawe ingang ngawri tawri singa sise phare adudi ai halage hayeng phajana wari sanarase hayeng di phajana sanaba yaba mong do ko gyan tanase hairam laga amukso kunjoda babo adudi ai amuk thoksarokige hoida hayeng dagi di noi gyan tana wari sananaba babung la aroi बोरिस मरेजी कुंजोदा नोक्सिलम लगा थोकी थोइसु प्रपप चंगसिलगा इरेम हिगलेम न लेगेदि हाइदे हनु थंगदे इकाइ जद्रो इपानी काइनि इकाइ जे थाइना दियाम साथी दाइने हजकना कैदौरगे चही थियु कया सुरगे यिंग अइना साथीरि नेना नुपा नहा कोइनबा थिंगदि हयिंग नुपा पियोना डिमांड तौरकपदा अइदि कदाइदे पिदोरिबा नमा लौदना सोनोसु हाइगत्तना चुई याम थुना अहल थारो हाइको सीद्रिफाउ नंग सेनबगा ngamlaroi nangga namaga nupa sei asina amuk senalo thoidi mapa si ikai khangdi haina paiki konjo su hogattuna mapha macha su hanminnakre nimidang tu pung 10 tarakpa adwaida firipa mayumda yoragle chak su mama da tamna gi da angang singa chaminnarakle hairamduna charaga halai wardrobe hanglaga makhongduda lepi litliba white man shirt adugi kudamdo ngaksam-dagi horaga amamamtang tamna lauthoi kudangi kudamdasu lauthoi Delhi da hapta ama tamnaga mamani leiringi mikuptusu ngasidi ngarang to oiraboi ninglui numitto firipagi ahanba thabak chatpa numitni mamanaba amana sillaga dukan ama yaubakini Thabak halakpada ensang mana masing khara leiduna halai yamna wai thabak su po chei senaba la iba mayamna chai khairamba pumna magloishin bo oibanina physically yamna wai hakjam pop tana tumningi yumda mapa mama na lairik tawhanduna ngak leita senaraga lelakhiba punsi mahinga khetnarabaso kala ude ninghannabasu pokhide mana lauriba phirip sida Auto da makhoina rain leiriba adom da halai thongzin da leplaga calling bell sukhingi tamna na thongi hangdorakpaga leirakpa mana masing happa khaw makha da pulap thadaramduna ike sinna ngaksam da makhut ani changna lamaklaga room manung da grom pusilai tamna su khongka maning da tabli hanthai firipa mangang ite na tamna gi lingsumda mamit ushilaga nga thaduna hanjin hai I miss you wahai da taraga nokmi tamna sa phire pagi nanganda tap
ꯇꯞꯅ ꯃꯈꯨꯠ ꯑꯅꯤꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯆꯣꯛꯊꯔꯕ ꯃꯁꯥꯗꯣ ꯑꯦꯅꯔꯖꯤ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯅꯛꯅ ꯇꯥꯝꯅꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯊꯝꯗꯨꯅ ꯑꯋꯥꯕ ꯍꯟꯗꯣꯛꯈꯤ꯫ ꯋꯥꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯨꯔꯕꯁꯨ ꯌꯨꯝꯗ ꯂꯩꯍꯧꯕꯤ ꯑꯁꯤꯈꯛ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯋꯥꯕ ꯑꯃꯠꯇ ꯐꯥꯎꯗꯅ ꯀꯟꯅꯁꯨ ꯍꯣꯠꯅꯅꯤꯡꯕ ꯄꯣꯛꯏ ꯃꯥꯒꯤꯗꯃꯛ꯫ ꯍꯨꯃꯥꯡ ꯃꯅꯝ ꯅꯝꯃꯤ, ꯏꯔꯨ ꯂꯨꯊꯣꯛꯑꯣ꯫ ꯃꯁꯥ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯥꯏ꯫ ꯏꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝ ꯇꯥꯡꯉꯀꯥꯟꯁꯤꯗ ꯈꯣꯡ ꯈꯨꯠ ꯈꯛ ꯍꯥꯝꯂ ꯇꯣꯛꯑꯅꯤ꯫ ꯍꯣꯔꯦꯟ ꯍꯩꯅꯗꯦ ꯃꯅꯝ ꯅꯝꯊꯤꯑꯅ ꯅꯅꯥꯛꯇ ꯆꯪꯍꯜꯂꯣꯏꯗꯣꯏꯔꯣ? ꯐꯤꯔꯦꯞꯄꯕꯨ ꯏꯟꯊꯣꯛꯂꯒ ꯂꯩꯔꯛꯄ ꯑꯦꯟꯁꯥꯡ ꯃꯤꯅ ꯍꯨꯈꯤꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯃꯄꯥꯟ ꯊꯣꯡꯖꯤꯟꯗ ꯊꯥꯗꯔꯝꯕ ꯑꯦꯟꯁꯥꯡ ꯍꯥꯞꯄ ꯈꯥꯎ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯒꯦꯁ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯂꯩꯔꯛꯏꯕꯁꯤꯡ ꯄꯨꯂꯞꯅ ꯑꯃꯃꯝꯇꯪ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯐꯤꯔꯦꯞꯄ ꯃꯥꯗꯤ ꯑꯁꯥꯕ ꯈꯥꯡꯕ ꯍꯩꯅꯔꯦ꯫ ꯇꯥꯝꯅꯥꯗꯗꯤ ꯏꯅꯧ ꯅꯧꯔꯤꯕꯒꯤ ꯗꯦꯜꯂꯤꯒꯤ ꯇꯦꯝꯄꯔꯦꯆꯔꯅ ꯑꯣꯠꯄꯤꯔꯦ꯫ ꯃꯁꯝ ꯋꯥꯡꯂꯞ ꯁꯝꯕꯨꯜ ꯄꯨꯟꯈꯠꯂꯤ ꯀ꯭ꯂꯤꯞꯅ ꯀꯣꯝꯂꯞꯅ ꯐꯥꯒꯠꯇꯨꯅ꯫ ꯐꯅꯦꯛ ꯃꯇꯦꯛ ꯑꯃꯒ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯀꯣꯝꯕ ꯑꯥꯝꯂꯦꯁ ꯐꯨꯔꯤꯠ ꯑꯃꯒ꯫ ꯑꯦꯁꯤ ꯍꯥꯞꯄ ꯔꯨꯝ ꯅꯠꯇꯕꯒꯤ ꯃꯊꯛꯇꯅ ꯑꯁꯥꯕ ꯁꯤꯂꯤꯡ ꯐꯦꯟ ꯑꯃꯅ ꯍꯨꯝꯃꯛꯂꯤ꯫ ꯅꯥꯔꯨꯝ ꯂꯨꯈꯝ ꯍꯨꯃꯥꯡꯅ ꯏꯅꯞ ꯅꯞꯁꯤꯟ ꯇꯧꯔꯤꯗꯨꯗ ꯌꯦꯡꯂꯒ ꯇꯦꯝꯄꯔꯦꯆꯔꯁꯤ ꯈꯥꯡꯕ ꯈꯔ ꯋꯥꯕ꯭ꯔꯥ? ꯋꯥꯗꯦꯗ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯋꯥꯀꯤꯡ ꯄꯨꯊꯣꯛꯄꯤꯒꯦ꯫ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯅꯕ ꯀꯥꯡꯈꯜꯁꯨ ꯌꯦꯡꯉꯛꯁꯤ꯫ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯪꯅ ꯁꯥꯃꯟꯕꯒꯤ ꯑꯍꯤꯡ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ ꯇꯧꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯩꯅꯔꯛꯀꯅꯤꯗ꯫ ꯀꯩ ꯊꯣꯡꯉꯨꯒꯦ? ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯉꯦꯛ ꯐꯝꯇꯩ ꯐꯤꯔꯦꯞꯄ ꯃꯈꯨꯠ ꯑꯅꯤꯅ ꯇꯨꯡꯋꯥꯏꯔ ꯃꯣꯝꯄꯥꯛꯇꯨꯗ ꯅꯝꯂꯒ ꯅꯪꯅ ꯄꯤꯖꯅꯤꯡꯕ ꯑꯃꯍꯦꯛꯇ꯫ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯐꯝꯂꯝꯂꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯇꯥꯝꯅꯥꯒꯤ ꯃꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯑꯗꯨꯝ ꯂꯧꯊꯣꯛꯏ꯫ ꯀꯣꯏꯅꯗ꯭ꯔꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯥꯝꯅꯥꯅ ꯀꯣꯏꯖꯕ ꯎꯕꯗ ꯃꯥꯁꯨ ꯗ꯭ꯔꯦꯁ ꯍꯣꯡꯕ ꯈꯣꯠꯄ ꯈꯔ ꯆꯦꯛꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯛꯄꯒꯤ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯀꯣꯏꯅꯕ ꯏꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃ ꯃꯁꯥꯁꯤꯡꯗꯨꯗ ꯂꯩꯈꯤꯗ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯤ꯫ ꯑꯇꯦꯟꯕ ꯃꯤꯀꯨꯞ ꯈꯔꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯇꯨꯡꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯤꯔꯨꯕꯁꯨ ꯇꯧꯗꯅ꯫ ꯅꯨꯃꯤꯗꯥꯡ ꯍꯪꯆꯤꯠ ꯂꯥꯡꯕ ꯍꯦꯛ ꯍꯦꯛ ꯄꯨꯊꯣꯛꯏ꯫ ꯀꯣꯏꯕꯁꯨ ꯑꯣꯇꯣꯗ ꯃꯇꯦꯛ ꯃꯇꯦꯛ ꯄꯨꯊꯣꯛꯄꯤ꯫ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯁꯨ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯡꯒꯤ ꯋꯥꯔꯤ ꯀꯌా ꯁꯥꯟꯅꯈꯤ꯫ ꯌꯥꯍꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯧꯃꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯇꯠꯅ ꯊꯥꯅ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯤꯀꯨꯞꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯗ꯭ꯔꯦꯁ ꯍꯣꯡꯕ ꯂꯣꯏꯔꯒ ꯕꯥꯠꯔꯨꯝ ꯆꯪꯉꯛꯇꯨꯅ ꯁꯥꯋꯔꯗꯨ ꯑꯣꯟ ꯇꯧꯏ꯫ ꯑꯏꯪꯕ ꯏꯁꯤꯡꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯍꯟꯗꯨꯅ ꯍꯛꯆꯥꯡ ꯏꯇꯦꯛ ꯇꯦꯛꯈꯠꯍꯜꯂꯤ꯫ ꯍꯧꯖꯤꯛꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯅꯨꯡꯉꯥꯏꯕ ꯃꯔꯛꯁꯤꯗ ꯇꯥꯝꯅꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯌꯥꯎꯍꯟꯅꯤꯡꯏ꯫ ꯂꯨꯖꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯀꯪꯕ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯇꯨꯅ ꯊꯣꯔꯛꯏ꯫ ꯕꯦꯠꯇꯨꯗ ꯐꯝꯂꯒ ꯇꯥꯝꯅꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯑꯉꯥꯡ ꯇꯨꯝꯕ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯇꯞꯄ ꯈꯣꯟꯐꯝꯗ꯫ ꯍꯜꯂꯣ꯫ ꯐꯤꯔꯦꯞꯄ ꯇꯞꯅ꯫ ꯆꯤꯔꯣꯜ ꯇꯧꯔꯛꯏꯁꯦ ꯅꯅꯥꯛꯇ ꯀꯧꯔꯤꯔꯣ? ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯆꯦꯜꯂꯛꯀꯅꯤ꯫ ꯑꯉꯥꯡ ꯍꯧꯔꯛꯀꯅꯤ ꯇꯧꯕꯅꯤ꯫ ꯑꯉꯥꯡ ꯇꯨꯃꯤꯟꯅ ꯇꯨꯝꯍꯜꯂꯝꯃꯨ ꯃꯃꯥꯅ ꯃꯄꯥꯒꯤ ꯅꯥꯛꯇ꯫ ꯊꯝꯃꯒꯦ ꯋꯥꯊꯤ ꯉꯥꯡꯗꯣ ꯑꯣꯏꯔꯗꯤ꯫ ꯐꯤꯔꯦꯞꯄ ꯅꯣꯛꯂꯒ ꯌꯧꯔꯕ ꯀꯥꯏꯅ ꯍꯪꯉꯛꯑꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯇꯨꯝꯊꯔꯨꯔꯦ꯫ ꯑꯗꯨꯗꯤ ꯇꯨꯝꯊꯣꯛꯑꯣ꯫ ꯍꯌꯦꯡ ꯇꯧꯔꯛꯑꯒꯦ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯇꯥꯝꯅꯥꯗꯤ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯑꯃꯨꯛꯁꯨ ꯒꯨꯗ ꯅꯥꯏꯠ꯫ ꯍꯟꯗꯛꯁꯨ ꯈꯨꯝꯗꯦ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯑꯉꯥꯎꯕ ꯍꯥꯏꯁꯤꯅꯤ꯫ ꯐꯤꯔꯦꯞꯄ ꯅꯣꯛꯐꯦꯠ꯫ ꯃꯤꯁ ꯌꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨꯗ ꯃꯆꯤꯟꯅ ꯆꯨꯞꯁꯤꯟꯈꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯍꯧꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅ ꯍꯦꯟꯅ ꯇꯥꯝꯅꯥꯕꯨ ꯅꯨꯡꯁꯤꯔꯛꯂ ꯃꯥꯜꯂꯤ꯫ ꯊꯃꯣꯏ ꯏꯅꯧ ꯅꯧꯏ꯫ ꯁꯣꯝꯗꯁꯨ ꯇꯥꯝꯅꯥ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯃꯥꯁꯨ ꯃꯀꯥ ꯏꯔꯥꯝ ꯂꯥꯝꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯅꯤ ꯅꯤꯡꯉꯣꯜꯅ ꯇꯥꯝꯅꯥ ꯍꯣꯏꯗ ꯂꯥꯛꯄ꯫ ꯁꯧꯒ꯭ꯔꯤ ꯈꯔꯒ ꯊꯝꯆꯦꯠ ꯈꯔꯒ ꯄꯨꯔꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯅꯤꯡꯉꯣꯜꯗ ꯌꯦꯡꯂꯒ ꯀꯔꯥꯏꯗꯒꯤꯅꯣ? ꯏꯃꯥ ꯄꯥꯠꯇ ꯆꯠꯂꯨꯏꯌꯦ ꯊꯝꯆꯦꯠ ꯈꯔ ꯍꯦꯛꯂꯛꯑꯦ
ꯑꯉꯥꯡ ꯑꯅꯤ ꯄꯤꯖꯧꯅ ꯄꯨꯔꯛꯄꯅꯤ ꯅꯤꯡꯉꯣꯜꯒꯤ ꯅꯥꯔꯨꯝꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯒ꯭ꯔꯤꯟ ꯀꯥꯔꯤꯗꯨ ꯎꯔꯛꯄꯗ ꯇꯥꯝꯅ ꯌꯥꯝꯅ ꯊꯨꯅ ꯅꯥꯔꯨꯝꯒꯤ ꯃꯁꯝꯗꯣ ꯐꯠ ꯍꯥꯏꯒꯠꯂꯒ ꯍꯪꯉꯤ ꯀꯩꯅꯣ ꯁꯤꯗꯤ ꯅꯤꯡꯉꯣꯜꯗꯤ ꯃꯤꯐꯨ ꯍꯩꯅꯔ ꯃꯥꯜꯂꯦ ꯏꯂꯥꯏ ꯂꯥꯏꯅ ꯉꯔꯥꯡ ꯏꯃꯥ ꯍꯣꯏ ꯂꯩꯇ꯭ꯔꯤꯉꯩ ꯃꯥ ꯂꯥꯛꯑꯒ ꯐꯨꯔꯝꯃꯤꯅꯤ ꯆꯦꯟꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯋꯥꯍꯩꯗꯨꯗ ꯄꯤꯡ ꯂꯥꯎꯈꯤ ꯇꯥꯝꯅꯥꯗꯤ ꯃꯗꯨꯏ ꯅꯨꯄꯥꯗꯨꯕꯨ ꯃꯥ ꯃꯉꯥꯏꯔꯦꯅ ꯌꯥꯝꯅ ꯆꯥꯎꯔꯤꯁꯦ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯑꯃ ꯌꯥꯎꯔꯤ ꯅꯣꯏ ꯏꯃꯥ ꯍꯣꯏꯗꯨꯁꯨ ꯁꯨꯝ ꯃꯇꯝ ꯉꯥꯏ ꯂꯩꯔꯒ ꯃꯥꯅ ꯌꯥꯅꯤ ꯌꯥꯅꯤꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗꯤ ꯏ ꯀꯥꯏꯀꯣ ꯎꯀꯤꯜ ꯑꯃ ꯇꯧꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯔꯣ ꯊꯨꯅ ꯑꯝꯇ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯍꯤꯡꯕ ꯍꯥꯏꯗꯨꯅꯦ ꯇꯥꯝꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯇꯧꯖꯍꯧꯔꯣ ꯅꯤꯡꯉꯣꯜꯁꯨ ꯍꯜꯂꯛꯏ ꯃꯁꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯋꯥꯈꯜ ꯊꯣꯛꯇꯦ ꯃꯥꯅ ꯏꯪꯅ ꯍꯤꯡꯕ ꯉꯝꯒꯗꯕ ꯍꯥꯏꯕꯕꯨ ꯃꯥꯂꯌꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯔꯣꯏꯗꯕ ꯎꯅꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯍꯤꯡꯂꯨꯕꯅꯤ ꯑꯃꯨꯛꯁꯨ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯀꯔꯥꯏꯗꯅꯣꯃ ꯂꯣꯠꯈ꯭ꯔꯁꯤꯔꯥ ꯈꯜꯂꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯅ ꯂꯥꯏꯕꯛꯅ ꯇꯝꯕ ꯑꯃ ꯍꯥꯏꯅ ꯈꯟꯗꯣꯛꯂꯕꯅꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯌꯨꯝꯗꯒꯤ ꯅꯨꯄꯥ ꯑꯍꯨꯝꯃꯛ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯂꯨꯁꯦ ꯍꯥꯏꯅ ꯂꯥꯞꯅ ꯀꯣꯐꯤ ꯀꯜꯆꯔꯗ ꯍꯩꯊꯔꯛꯇꯨꯅ ꯐꯝꯃꯔꯦ ꯐꯤꯔꯦꯞꯄꯅ ꯑꯦꯔꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯤꯡꯉꯣꯜꯗꯣ ꯉꯔꯥꯡ ꯃꯥꯏ ꯅꯨꯄꯥ ꯂꯥꯛꯑꯒ ꯐꯨꯔꯝꯃꯤ ꯍꯥꯏꯅ ꯇꯥꯏ ꯑꯦꯔꯣꯟ ꯁꯣꯔ ꯆꯞ ꯂꯦꯞꯄꯤ ꯊꯛꯀꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯝꯕ ꯀꯣꯐꯤꯁꯨ ꯆꯤꯃꯥꯜ ꯌꯧꯁꯤꯟꯕ ꯉꯝꯗ ꯊꯥꯡꯊꯔꯛꯏ ꯀꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ ꯍꯥꯏꯒꯦ ꯕꯣꯔꯤꯁꯅ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯁꯤꯡꯁꯤ ꯅꯤꯁꯥꯗꯣ ꯆꯥꯒे ꯍꯥꯏꯔꯒꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯕꯤꯗ ꯆꯥꯔꯣꯗꯅ ꯃꯣꯏ ꯑꯃ ꯐꯠꯇꯕꯗ ꯃꯤꯒꯤ ꯃꯆꯥꯗꯨꯁꯨ ꯅꯣꯔꯣꯛꯇ ꯆꯤꯡꯊꯔꯒ ꯊꯝꯕꯤꯔꯝꯃꯤ ꯍꯥꯠꯂ ꯐꯗꯧꯅꯤ ꯐꯤꯔꯦꯞꯄꯅ ꯒ꯭ꯔꯤꯟ ꯀꯥꯏꯅ ꯇꯝꯃꯛꯏ ꯋꯥ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯩꯒ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯪꯉꯛꯄ ꯕꯣꯔꯤꯁꯅ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯏ ꯍꯥꯏꯗꯥꯏꯅꯦ ꯐꯤꯔꯦꯞꯄꯅ ꯄꯩꯁꯥ ꯆꯥꯅꯤꯡꯕꯒꯤꯔ ꯀꯩꯅꯣ ꯌꯥꯗ꯭ꯔ ꯃꯥꯜꯂꯦꯗ ꯃꯣꯏꯅꯁꯨ ꯁꯦꯜ ꯄꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ ꯕꯣꯔꯤꯁ ꯅꯨꯡꯉꯥꯏꯇꯅ ꯂꯩꯁꯥꯔꯤꯉꯩ ꯏꯉꯥꯎ ꯉꯥꯎꯔꯗꯅ ꯂꯛꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯍꯥꯟꯅꯩ ꯃꯑꯣꯡꯗꯨꯒ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯤꯒ ꯅꯨꯡꯉꯥꯏꯇꯦ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ ꯑꯦꯔꯣꯟ ꯐꯨꯛ ꯍꯧꯒꯠꯂꯤ ꯅꯣꯏ ꯐꯝꯍꯧꯀꯣ ꯍꯥꯏꯔꯝꯂꯒ ꯒꯝ ꯆꯠꯈꯤꯕ ꯕꯣꯔꯤꯁꯀ ꯐꯤꯔꯦꯞꯄꯒꯅꯁꯨ ꯑꯐꯤꯡ ꯑꯐꯥꯏꯗ ꯇꯥꯟꯅꯔꯛꯏ ꯑꯦꯔꯣꯟ ꯇꯞꯅ ꯁꯣꯔ ꯍꯣꯟꯊꯔꯒ ꯑꯩ ꯉꯥꯎꯗꯦꯀꯣ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯅꯕꯥꯅꯤ ꯉꯥꯛ ꯐꯝꯍꯧꯀꯣ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯊꯝꯗꯨꯅ ꯊꯝꯃꯝꯂꯒ ꯊꯣꯔꯛꯂꯦ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯊꯧꯗꯣꯔꯛꯂꯦ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯔꯛꯂꯒ ꯈꯥꯝꯗꯨꯅ ꯅꯤꯡꯉꯣꯜꯗ ꯐꯣꯟ ꯇꯧꯏ ꯈꯣꯟꯖꯦꯜꯁꯨ ꯈꯔ ꯁꯣꯟꯊꯔꯦ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯃꯁꯥꯗꯣ ꯄꯥꯏꯈꯠꯂꯛꯄꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯊꯣꯛꯑꯗꯤ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯉꯣꯜ ꯑꯩ ꯀꯩꯗꯧꯔꯒꯦ ꯀꯌꯥꯝ ꯁꯣꯛꯀꯦ ꯅꯤꯡꯉꯣꯜ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯑꯦꯔꯣꯟꯁꯨ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀ ꯀꯌꯥꯝ ꯁꯣꯛꯍꯜꯂꯝꯃꯒꯦ ꯍꯥꯏꯕꯅꯤ ꯈꯖꯤꯛꯈꯛꯅꯤ ꯐꯨꯟꯒꯠꯂꯝꯕ ꯁꯣꯔ ꯀꯥꯝꯊꯣꯛꯂꯒ ꯇꯞꯊꯗꯨꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯈꯣꯡ ꯊꯥꯡꯉꯒ ꯆꯠꯄ ꯉꯝꯗꯣꯏꯅꯣ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯕ ꯈꯛ ꯅꯠꯇꯦ ꯂꯥꯞꯅ ꯂꯩꯅꯔꯁꯨ ꯑꯃꯅ ꯑꯃꯒꯤ ꯋꯥꯅꯕꯗꯨꯅꯤ ꯑꯩꯅ ꯂꯥꯞꯅ ꯂꯩꯔꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯁꯨ ꯅꯪꯒꯤ ꯑꯋꯥꯠꯄꯗꯨꯗꯤ ꯑꯩꯕꯨ ꯈꯪꯍꯜꯂꯨ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯒ ꯂꯣꯏꯅꯕꯗ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯃꯔꯝ ꯑꯃ ꯂꯩꯇꯤꯌꯦ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯅꯤꯡꯉꯣꯜꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯐꯣꯟꯗꯤ ꯄꯥꯏꯅꯔꯤ ꯁꯃꯤꯜꯗꯤ ꯐꯪꯂꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯃꯥꯂꯌꯥ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯧꯕ ꯑꯄꯠꯄ ꯗꯥꯏꯌꯣ ꯑꯃꯒꯤ ꯃꯅꯤꯡꯗ ꯅꯞꯂꯒ ꯆꯠꯈꯤꯕꯗꯨꯁꯨ ꯎꯔꯦ ꯐꯣꯟ ꯄꯠ ꯀꯛꯊꯠꯂꯤ ꯌꯥꯝꯅ ꯊꯨꯅ ꯐꯣꯟꯒꯗꯨ ꯅꯥꯀꯜꯒꯤ ꯁꯤꯠꯇꯨꯗ ꯍꯨꯟꯗꯣꯛꯂꯝꯃꯒ ꯁ꯭ꯇꯤꯌꯔꯤꯡ ꯄꯥꯏꯈ꯭ꯔꯦ ꯌꯥꯡꯅ ꯊꯧꯔꯛꯇꯨꯅ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯒ ꯈꯥꯝꯃꯤ ꯃꯥꯂꯌꯥꯒ ꯅꯨꯄꯥꯗꯨꯒꯁꯨ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯑꯦꯔꯣꯟ ꯒꯥꯔꯤꯗꯒꯤ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯔꯒ ꯄꯥꯏꯊꯔꯛꯏ ꯃꯥꯂꯌꯥꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯛꯇꯅ ꯆꯤꯡꯊꯔꯒ ꯑꯣꯏꯒꯤ ꯃꯈꯨꯠꯅ ꯉꯛꯁꯪꯒꯤ ꯐꯨꯔꯤꯠꯁꯨ ꯄꯥꯏ ꯒꯦꯠꯀꯤ ꯈꯨꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯑꯣꯟꯗꯨꯅ ꯊꯥꯖꯤꯟꯕ ꯍꯧꯔꯛꯏ ꯃꯥꯂꯌꯥ ꯏꯉꯥꯎ ꯉꯥꯎꯅ ꯃꯈꯨꯠꯅ ꯉꯥꯛꯂꯒ ꯀꯩꯅꯣ ꯌꯥꯝꯕ ꯉꯥꯎꯔꯕꯣ ꯃꯥꯂꯌꯥꯅ ꯉꯥꯡꯂꯛꯄ ꯋꯥ ꯑꯃꯠꯇ ꯅꯥꯀꯣꯡꯗ ꯆꯪꯈꯤꯗ꯭ꯔꯦ ꯍꯦꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯑꯃꯨꯛꯁꯨ ꯀꯤꯟꯅ ꯗꯨꯞ ꯊꯤꯟꯖꯤꯜꯂꯤ ꯃꯈꯨꯠꯇꯨ ꯈꯪꯂꯩ ꯂꯩꯊꯣꯛꯑꯒ ꯊꯨꯗꯦꯛꯄꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯑꯌꯥ ꯉꯛꯁꯝꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯤ ꯅꯪꯅ ꯁꯥꯟꯅꯄꯣꯠꯅꯤ ꯈꯜꯂꯤꯕ ꯃꯤꯁꯛꯇꯣ ꯑꯩꯒꯤꯗꯤ ꯃꯪꯂꯥꯅꯤ ꯈꯪꯉꯕ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯐꯨꯔꯦ ꯍꯦꯛ ꯇꯥꯔꯛꯄꯗ ꯅꯪ ꯍꯥꯠꯇꯣꯛꯀꯗꯕꯅꯤ
ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯒꯥꯔꯤꯗ ꯍꯟꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯁ꯭ꯇꯤꯌꯔꯤꯡꯗꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯄꯥꯏꯔꯒ ꯑꯁꯥꯎꯕ ꯐꯥꯊꯩ꯫ ꯈꯔ ꯐꯣꯛꯈꯤꯕ ꯑꯗꯨꯅ ꯁꯥꯎꯅꯤꯡꯉꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯗꯤ ꯐꯥꯊꯕ ꯉꯝꯃꯛꯏ꯫ ꯃꯌꯨꯝꯂꯣꯝꯗ ꯄꯥꯏꯈꯦ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯍꯜꯂꯛꯏ꯫ ꯒꯦꯠꯇ ꯆꯪꯈꯣꯟꯕ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯗꯕꯤ ꯈꯥꯝꯃꯦ ꯐꯤꯔꯦꯞꯄ꯫ ꯆꯪꯈꯣꯟꯕ ꯐꯤꯔꯦꯞꯄꯗ ꯃꯃꯤꯠ ꯑꯅꯤꯅ ꯈꯥꯅ ꯌꯦꯡꯈꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯆꯪꯈꯣꯟꯕꯗ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯅ ꯈꯤꯡꯂꯛꯄꯗꯣ ꯃꯪꯑꯣꯏ ꯀꯩꯑꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯨꯗ꯭ꯔꯦ꯫ ꯇꯠꯈ꯭ꯔꯕ ꯃꯇꯨꯡ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀ ꯈꯣꯡꯖꯤꯜꯂꯛꯄꯗ ꯍꯟꯗꯛꯇꯤ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯃꯪ ꯑꯣꯏ ꯇꯨꯝꯕ ꯀꯥꯏꯕꯒꯤ ꯂꯦꯡꯉꯛꯄꯗꯨꯗ ꯐꯣꯟ ꯑꯣꯛꯇ꯭ꯔꯤꯉꯩ ꯁꯥꯏꯂꯦꯟ ꯍꯥꯟꯅ ꯊꯝꯖꯤꯜꯂꯤ꯫ ꯅꯝꯕꯔꯗꯨ ꯊꯣꯏꯒꯤꯅꯤ꯫ ꯇꯥꯏꯃꯤꯡꯁꯤꯗ ꯀꯩ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯕ ꯈꯣꯟꯐꯝꯗ ꯊꯣꯏꯅ "ꯏꯅꯝꯃ, ꯗꯗꯥ ꯂꯥꯛꯄ꯭ꯔꯣ?"